Kurumjari. Notice window morning analysis main tabiru man pumna pohan makta rakeswar THOUDAM na taram nokjari amadi ngasi imphana phone khiba pause singi khanana gidamakta khoi studio da lecture na levireba mayamna thudong dona khangna biraba oza S.BUBHOL General Secretary Political Analyst po oza wa hanu makta notice window gi maike de oza taram nokjari Jangsi imphana phone khiba pause singi headlines hamada thamjarongge khoi polio laina haiba laina asi layengba ngamba laina ama oide maram maduna hek paulak padagina chahi manga mapung fadriba angang singbu polio matam chana pithak piu haina Dr. 𝐍𝐄𝐖𝐒 phongdorakli manipur da dengue nabagi sang nomo nomogi sumsum hengalakli amadi akoigi rashtriya soyap sangbam sabak sang lingkat khiba chahi sama mapok kumon farakpagi thoram leibak sinba thungna pangthokna bogum RS oina mandal na sinnuna pangthokre thoram aduda RS ki khetra pasarak Permuk Asokan RS oina mandal gi W Rameshwarna thoram mapu oina saruk yaki leibak ngak ngaba haurak khiba lamyan basingi mafamda ikai khumna ba utki lengang na thingba thamkhiba leirabo su RS ki chana kangon thoglom mebar khangapodagi lengang na thingba du lokthokki oja duga hanba point rak chaning sina khogi inkumja 2014 dagi Prime Minister Narendra Modi na lengak pairak padagi Right to Information Act RTI gi mapangan antharakle haina N Bhupendra Maitaina phongdokre Congress Bhavan da phangthokiba pawgi mifam amada N Bhupendra Maitaina Executive Member Department of Law Human Right RTI CC amadi Senior Spokesperson MPCC gi makhata na hai UPA government gi luchingba Dr. Manmohan Singh amadi tungi lambi sangna uba ngamba luchingbi Sonia Gandhi luching makhada ningthina chatnaraba Right to Information Act 2005 ki law sing 2019 gi bill ama oina fast tawkhiba act asigi law sing naihatuna thambi khre haina so khoi ngarang je Congress baba na pangthokba press briefing amda phongdor ojam se khoi gi Prime Minister Narendra Modi ne hek lengak se pairak padagi isagi right to freedom je pukna makse labran magi mathakta karimta tawba yadrabra haibagi khoi pendaba kya ma khoi Congress baba ndagi ngarang je press briefing amda phongdor ojam si matangda RTI amadi khoi gi UPA government ne swana phongdor ji matana karimo thambini os Rakeshwar Pajaba kanoni khabar jing ngasi pukalakli be headline jing ko odi pathokli mayam se hana makta da ko ki notice window ki viewer sing ge pham da kai khuna ka thamjari sai pa paujin pijari RTI na haure ko ngasi ja headline maru be am yauri do RTI si namaru report amani maramdi information is ni hauji si ko aduna akoi se we are campaign to be an informed citizen ko akogi inform citizen ama oiba haisina uski yamna update tawba citizen amagi kanoni akoi leiri base aduna every kanose kon youth ki development natraga society ki kanmagi balancing growth ko mayam adagi magi prospect kana futurity mayam si all the information the based of ni ko even akoi personality akoi machine gi marakta bokta machine wari chana matam da su based on the information that we do possess ko interaction tawba communication tawba matam da akoi da leijari ba ngasima ina ngangjari ba je aigi isa da yauri ba information da based of ni haibani da aduna kana ji khunai amagi posi information si yamna maru oi ba si akoina udna lakpadagi malem gi leibak sing da ngasai gi right to information si adum yam nganna akoi mapung phana sathagre ko aduna akoi India la sumasi tangai padaba lakpadagi right to information act lakre ko aduna hariba right to information act 2005 la ka ko sigi kana si la akanda koi da mi khudi mangna citizen singna magi any the government gi thabakta natraga kana gumba establishment ati atopa department gi thabak sing chita kari singna natraga chingnaga so sung khangning ba leraga di right to information ek ki makha dai koina posi tharaga information ji khanga kanda ai isa gi judgment justice natraga kari gumba decision je pung phana lawba chumbalambi da adugini ko adu amasi mat pa haiba se akoi article constitution gi kari freedom of speech ki kari gi mayam si loimba effect of the constitution the effect of the fundamental rights of the citizens the akano akoi kano tar kadini aduna asinga manipuri experience gi yenga di ko bharke as a whole ta yenga di malem da right information jam phan tawri ko liga uli ko liko koi gi tabu di kano koi practical approach yang kan da hari basi asum nga tani koi gi lei ba phibam ji dai koi gi right to information se yamna kano to hai batare the twisted to hai batare ma se ata oina right
to information si pong phana saukalaga miyam jida yamna inform people ama ohen bagi mahuta right to information si kamaina twist tawsigi ade kamaina yarigi people sidagi loss ki karigo policy program taw matamda akoina si losan jigi haiborom danga sagi practitioners mayam sina kare hena taw man bagi kanu du lakuni ko aduna hari basinga se yam tuna makata na akoi masi yengjanam thoi aduga kanu hoigi even manipur gumadi amuka hena suko akoi sida laigriba any yamna phajaba miyam gi sakot pada yimpham ga da anti corruption sen gi hairo den RTI gi hairo ngasai gi adum ma twist or kan yai thog action gi kanorom da hoine akoi gi practice mayam taw leire ba mayam se ko aduga madu fajana fulfill toranga akana miyam da na individual ma da ma gi chap chana Masagi information tu sab tong na bagi kanu rom da satre ba koi se aduna masi madi am sumi maramaduna right to information act se yamna amutang ka re examine tawba aduga miyam gi kanu to yenga kanda yamna phajana effectively ma gi yamna novel objective of the RTI act to madu fully ka si endorse tawba aduga sanan ba mathok tai hai ba kanu se si hana thamgi ko थागत ओजा यामना मरिक चुमे ओजाना हाबी होजिके अखोय आरटीआई की मतंग दा थंबी बोजा दो होजिके ओजा यामना बर्निंग इशू ओइबा अखोय गे अखोय मणिपुर दा लेरिबा सीओसो सिंगना जु अखोय नुंगटी की हाइबिरी प्रेस ब्रीफिंग दा अमदी मयाम की खोलाव दो अमुक तो ओइना अपुनबा पुलप सबसिन जरागा होजिके अखोय की शिलोंग की राज बिहारी थुगागी बगी मतंग दा मणिपुरी राज बिहारी थुगागी बगी मतंग दा इंक्वायरी अमा चथादुना जेनरीबा सिंगी मथक्ता थबक लोखत पियु हाइना आरके इमोना Manipur governor da aiba cherol ama pisan gre hari oja masi akhoi gi puari ga sagona dun lak la ba akhoi gi silong de leiba ras bihari thuga gi ba hai ji sahi sama sugu da sahi ani ta ngai re hai ba gi akhoi gi earthquake la ko matam da yamna mi pan ngai ore ha jana thuga ki hai na su koi news sing da ma de source kar gi matung da hai na adu but masi Manipur gi aini ju adu gi matik phajana preserve tor thambiri mathak ta kupsan na ka dawdana adu Manipur gi thuga ji silong gi thuga ji koi Manipur state ta leiriba khoi mapi mapa sing adagi akhang hi leiriba mayam si karimta haiba ngamroi karimta tawong ngamroi haiba gi mong da thugai bra masi thugai jing gi mangoi na Manipur state sarkar sida any information room to phanghodra bra haiba do jam praja mayam dagi pen da basu lakli amadi leiriba satra sangstan amadi CSO sing dagi ju mayam hangnari oja masi matang da karimot thambi ningi amadi thugai jing gi matam khara jida haiba tare susida kaimta information la hodra bara Manipur side tagi thugai ganu haiba gi I think muzi kaimta pi hodra bara haiba do oja ani suba point wen thambi oja okay kano rakeshwar yamna nuai taba kano ni headline khwai dagi maru iba ko headline ni haina kano ai thamge aduka miyam gi thamoi da yam wana la ringa gi tani ko metri gi oiba DPG policy gi makada miyam ji amna wana ko na loiselan da namna chathan ba lana magi manung da miyam ji thammaga madugi awana mayam marak da mukso ji October tha ji akoi da yam ningdom pomba September October ji ko akoi gi merger agreement togi matam da annexation merger ki question thoki ba ko actually maduga mari le na akoi kano sida akoi ngam ya bi nang hai gi might is right ki kano ma chathare hai basi ma ko adu ta chena ma ki di information phangwa phangda bu soidra phangani maram di PDA gi ma ki dagi singtoki ba harap ama ui ko yamna maram chadna singtok ba hai batare masigi kan hena phajaba mong da kano ma sagani ko kan hai bi kano ma ko aduna tasing na di yamna akoi gi mi ba ki kano wakhalon sen ba dagi masagi khanda ba aduga samna haibada kari hai tare ko ki khunai si maitan asiba hai batare ko ai si wahai si muksin naningi maramaduna Manipur rajwari muthak ki baida senari ba even government gi lusing masing governor de kai gi hauraga then PDA gi kari gi lai bada yam diet lom tokpa hari music se maming matha je amuba kali ne ira kanda Manipur puari da adum chahi kuding gi masi observe tor dong ni ko khoi gi khunai gi yekna ba ma hoina even kano gi article se ki director masam angna makoi de kitang haibiram magadi nuaini gaina khabar da phongtok pasi masima ki phibam da asuklo sai ani da ngari sai chama suraga di akoni heritage haini gaina akoni lauri bani ko aduna kayam maru oi gi haibada ngasai gi Manipuri rajbari na red lens haiba kana se akoi gi kana ni perspective ani dani akoi na yengi se rakeswa amana annexation gi perspective amana merger gi perspective ni amana namfu da soi tauki ba September ta ma tara mari
August ki 1947 da kano khoi gi yaning da sum ko ani chat khiba adagi August 15 da khoi gi kano si yau khiba ko aduga adai da kana lalong silla kanda masai gi namna 21 September da ka gi shahid logi ba aduga gi wari khoi Manipur gi ka telephone line da kari ga je oi thadatana hata kan house arrest tawgi mawong ko yang wari di yam detail loi gre document ju am lai gre ko khoi Sardar Patel ga kana da iba se politician ba sam da ga iba yaraktra kanda kana Shillong da brigadier am lai tra bra ga ina ka sai gi hangakhi ba adugi chithi aron ba muji amna thole iko that means annexation gi matang da gi su amasi yam maroi ba kanu amani haibani khoi gi 1949 gi kano gi kan se annexation si lana tawgi bani haidana khoi gi 1993 ko ni National Convention on Manipur Merger Agreement kai tawkanda yamna phajaba National Convention amana warep ta forcibly annexed tawgi bani ga na haibagi perspective ke ju yamna maru monumena ma haiba tare another sense ta India gi manungda merger ama tawraga genuinely natraga magi ka niyomam gi makha da treaty ama oina sangi haibagi adum importance su laiba pot amani ko hariba kanu se red lens ko aduna sangrena khanglagadi Manipur ji merger oina sangrena khalagadi Manipur had been an independent entity ko before merger agreement aduna ni akoina historically evolved and pre-existed state of Manipur gana am toina hairi se maramdi akoida already akoi 33 adigi am adum hanjan hoi pangani mani historical kanoni ko akoi state formation naidana phajana akoi state kamai semga kadagi aji salai taret adigi community gi furu masa masa mayam laga akoi state semgrabani aduna written constitution je akoi luim basilen 11th century the written early constitution system wa la ini ri makha da second da matamgi modern and democratic constitution system 1947 da akoi la abani ko adigi 1947 Manipur state constitution act je pass tawduna ningtho humda to ki matung da ningtho gi power se titular king oina thamakanda masai gi constitution ji la matung da adult franchise sai batare 1940 ga ai ki election tawrakanda akoina member yang khai humdoina tawba akoi assembly di ataseng namase akoi jasana jawba ko jana ga assembly haidong lati parliament haidong ni gaina akoi haidamini ko Manipur constitution act 1947 gi makada akoi 1940 ade election tawre ko aduna akoi ngai tawduna ahan ba kanusi session nai batare parliament session ji akoi kasai 18 October August 1947 ko saida khoi phamma bani ko aduna sigi October 18 dani akoina parliament phami ja hana Manipur gi ko saidi sida akoi gi mari leina basing ase yamna kanu to hai batare sengna aina document gi phangbada rakesh kai gum amtanga haining ise matam du gi 1947 gi August kanu gi November gi tang mari da Manipur state assembly phangi ba ko maduda Maharaj pio batana chief minister ga woi ba ko aduga ti bokun naga deputy chief minister speaker ga woi ba adugi warep number 1 gi ka resolution ga je Manipuri daga samai irame ngasi gi timbi sabha gi ifam da khana ne duna makha yo warep sing asi mot amata oina yana duna warep laujare ga number 1 da ngasai gi election tawringe gi manung da shakti yaudra अखोई बुद्धस्न महाराजना भारत सरकार का हिरम अहुमदा मरी लेनेदुना मपान थौरम को ngak senba amadi lambi thong ko hai Stanton agreement 1947 July asibu sabana mot amata oina yana duna thingle amadi Manipur sanna drega ise assembly ware ko leilami ne basigi kana jida amtanga hayoge ko ani su point to da machine maram oiduna Manipur na bhar ke karigumba hiram amata da mari leina drega ise assembly ware privatization lawrineba aduna mathak ki wafam asibu yare amadi asibu khudak dagi Manipur sanna ba hore amadi ayawa pire impan tarik ta impan ko si ire marasa kano koi piro batta se minister and ti bokun deputy speaker guys soi toraga proceeding ga leram anyway akoi na yenga ibadi ate kaisunate red lens kayam amna maru oige haiba matamda perspective mani lere annexation gi perspective merge gi perspective anyway within the constitution of India da akoi citizen amoina leire haragadi masigi oiba sabsaba akoi je entity amoina la aga bharat agreement treaty ama tawnaraga akoi changkhibani haibagi aduna akoi gi oiba kano je
identity khoi yoi ba boundary khoi yoi ba kanu se entity se masi mangan biya dia masi mangan na bona bane ba manipur demolition theory ne changjala ise aduna hari ba demolition theory se yam kana changjala changjala ka dori ko ji ja khoi lu u phange maram di tawre ba attitude mayam jine ko aduna hari ba pose aroi ba ai sangre ko moina thamba matam da hari ba numit khoi gi rajmari muthal ki ban numit se sahi kuding gi mase amu bu numit aina khoi gi palan tawda bani adu masida lairiba mari lainaba sing daita lairiba kanu department gi head bureaucratic inefficient or bureaucrat sing karijing even government ki mi sing se amu bu kali na tawraga miya mamang da adum khungoi na gadong ni charon suron bo sinaram gadong ni habi thamge yamna marik chumba wafam ne oza yamna thamo choni nga jo ba wahang amasu oi ki bada du bo mase pali balenga khoi gi mapi ma ba oi ba sing na amutang kenom khoi gi masi thuga gi bugi matang da channel bi mioi sing adagi thugai ro haiba order thoi ba sing je amtang excel lokha piraga di praja sing ju piengani adi lai ba si so sing na ju piengani thugai ki ba nimit che khoi gi silong gi raspberry thugai ki ba khoi red land han khangnari ba jaga si manipur itihas da sagon araga dum la aba mafam amni haja ba tare masi thugai ki ba nimit se khoi black day ai tare ne black day haiba gi maram bi thugai ki ba khoi manipur gi puari muthana ba honar ko ga chamana rabani na ma thugai ki ba nimit tarik sukse khoi gi black day hana pangthok pata bane habasi ozai wafamon thambi oza yamna marik chumi taka chiri oza duga yamna khoi gi state manipur police ki yamna mi chathingai oiba pawna oza khoi gi state police na miyo yama dagi chawrakna gram chahumrom hiana lumba simplex capsule 554 ga konana fare infan west ki manung channa laiba infan ps na konba not aoc dagi fagat kibani fagalaba miyo adudi md wahidu ramhan kawi sahi nifum doi sure thowan moijingi manung channa laiba laingoi singdagini hai miosi manipur police department da thabak tawbani haina su koi police ki site ju phongdo phire oza masi khoi gi hoje inkhalak liba youth singna parsamyamna mapi ba oiba singna nisha je muthak adabani haina adugi madi khongjang changsi laiba mathak sida police thanana amadi laiba kada singna upha chaitana mayam tawbiri badu khulai pari ba khoi bongak se liba manipur state police sarkar hadi koi state manipur police oi biri sing sina bukta sumbagi drug ki maramda karba da yoksalak ta harga di akoina police ubada hangoi ba phawri se amuka hena su hangoi ba thaja da ba hena thina saungning na ngangning ba haibdo koi praja singna pokloi haningai leite adu marak state police ama oina state police personnel ama oina drug lalon bada drug ka ba chena ba haibse aduki matik ning chathiningai ni hajani oja ko ado masigi matana oja kari mo thambi ningi phari ba jaga sina koi gi kangla gi khoi gi not get oi bire ba not aoc da gi pha bani hain su tari not aoc da hoji gi aduki matik khoi gi drug user sing aduki matik lai haja ba tare mayam su hena khangna re not aoc haibse karma mo pham no haibdo ado drug ka pa lak pa guli sa ba lak pa police khoi gi mioi sing da gi police na paisa lauraga thadoki nungti gi hoji ju adu makha ta na tum chathari haja ba tare mako je pharaga center da puba ke do phubo se ba amta leite mo khoi na sara lora thola kanda paisa la hobon ayam mane masi proof and evidence lainer ba ngak tani oja masi matana kari mo thambi ningi khoi gi police personnel amana khoi gi yam laba khoi gi drug lalon bagi matang da yauram basi mi chathiningai ni haja ba tare police personnel singbo ado oja masi matana kari mo thambi ningi oja gi mo thambi rakeshwar who will police the police ai do khoi gi army gi juma moi marta police mi laidana koi police kana police na miyam je akana koi gi policing tawdana yamna kana asumba ko law nung mayam singa aga puba do pot sida police masana sidida ngasai gi ain crimes di yaukselak pagi kana issue ne ba ko masi akana gi civilization tra development progress growth ko ai gi hena akana impediment hai batare ko khudung thiningai oi ba pot ama khakne ba masi timely review to hogodong ni ko aduna akoi gi leibak se masim di phare hai bagi kano ma amakak sum leirak ta ba hiram kodi mukta sum siderak bagi ama lak se masi akoi na check to hobo sangi aduna ta sengna akoi na muning da ba ahing khunai ama active society ama oi khalaga di ko aduna hari basing se akoi criticism ne lowa positive criticism nga sai hari mi am ji ko aduga yaring edi akoi khara semtok pagi kana tanja jo akoi lomina se ha natraga di akoi na mi sai sama yong na hinga do mi ji kasu
yam yamna laipon te dana aduna khunai sida kasai wa ru nungai ningba natraga sum aina yada ba thok mayam ma tawsala kanda khudak ta paisa pai ba ko mi amang da kasai gi jipka tong ba natraga so to ba power shakti sina ba keno da lak ba je aduna police si kana na police hoidoi no ai ba gi kusalam la agadi akoi di am samam na re ha ba ni da miyam adagi praja miyam je police na pajana control tawraga democratic right ching adagi ma gi oiba constitutional adagi freedom ma gi hak mayam ga je phangal laga nga kanda phatam mayam je control to policy amuksu machine sum mamang ju thok khara thok re ko amuk sum ja thor ko mayam singa sida la kan da hausti policy amuk shirana ba to policy na huil police the police na ngasai kana bo hangala ise aduna masi amna mari leina ba kana singsina yam section na lawar kan da sigum se koi exemplary kana kuma koi punishment gum chi kitang atopa ma pale ba ka yam song jong to dra ki ga sidi koi capital punishment pindari ni na ko koi laibak se su madu na trena hairaga su tang yadi ko hai bisi makhangan bagi oiba kano si khara sangi action gara sangi na kali ko aduna yaring gai di masi akoi di upaliti thok sin uti gi tho kanda matung thok tana ba hai ba kano si ma hai raga dum le singini ba ko ai di nuai ta thok ti adum thok chala ga masi amuk hana sigu ma thoni da thok si ga na ko adegi sigu mo ga yaring gai si leiring gai khunai da chakoloi ko amara maduna hari basing si am kopsinna yengsing gada bani aduga sigum si amugana police department sida mayam gi thajaba trust mayam sing si am section la kadori ni hoji diwali la diwali ma mari leina na ka mayam ga ngangna rakini ko adi ban social media da phongna traffic ki kari gi akoi da he yeng matam da paisa pitok pisin ma adugu mai kanu bo sum u sigum se akoi yar gi yahol loi da bani ko tawraga yahon da bu na ta ba tawduna sigum se udraga di social media da kai da la iba nuai ta ba akoi gi siguma police ki department gi loibak phate ha bana ti tawdi khara khara akoi gi seng chagring amana kana ma jago ma thoi ha bdo adu europe se am thona khatu ogana amana masi suspend gum kari gum se sigum se tawr dismiss kum ji kota to ba he kanam to kanda dismiss na han ba ta sigum ga se kitang proof to aseng ma leiram ni ko red handed oi bani na ko sigum se khara action khara ta honing ha bdu ni ko aduna akoi yaring gai sina kanoni action ni aduga kana police na toksala abnina kana na tawda gi habduni aduna authority concern authority sing na masida akan mieng changani then makata na apindi akoi kaji kaji ti akoi gi cha sugi tungi horok liba proof akoi kuni pang kumapan gi futurity gi ko integrity gi unity gi amagoi gi phajo prosperous soiba kano future amagi da maktai koi ngasidi kaji kaji phabadi homina ji khantamina ji haiba kano ja thangwe ko ya chumyo ja hadi thoning da ba thok thok khrabani na akoi manipur gi thaina da gi chanarak pa haibja batare soi ga di soi gre haiba gi ngakpi ba haiba je akoi manipur na su khara hel haija batare ko ja tawri ba thabak tu yadre suspend ajidi matam mamda akoi gi tha taruk suspend chakhi ba chahi ma suspend chakhi ba but adu man no another day da ma thabak tu han gi mafam dong lakine ba adu direct terminate to thoki ba haiba simdi with proof oina farabani na terminate to khudak ta dismiss to bogi koi chanabi je amtang khoi manipur da lairaga di choi ba mayam je choi dringai da khong thangjaloi ha bidu no jan thambiri se maram di police na buk ta sigi hiram je da khong thangjala ko taraga di praja singa police adugi mati phangoi ba fawrakani mana nak chen ngoi moina ngang ba chai ba praja na buk hena thajar oi sumai mata na moina yaksal ko taraga di yamna mai chum ba fam ne oja ado lakchang ba ponje oja lo sala ko da aroi ba da langning ba ponje oja khoi gi national highway wariba 137 wariba mayamna mayai lambi haina khangnariba lambi ase marang na han tasu khoi pisum tongi da lambi sem da bagi laikai gi mera paibi singna thoga lambi thingbagi amasu tawgre adugi mathakta mo hujik se national highway 137 wariba khoi gi mayamna mayai lambi haina khangnariba imfan mayon ke sampata kina kakching lam khai fawba yariba lambi asibu yengchinbinaba leitre haina koi me lambi praja singna pen da kholo ka ma phongdok na li amadi koi me lambi gi apunba gi secretary oibiriba sandam bijoy na phongdok re amadi lakliba sagon se numiki tang tarik tara taruki koi numisi da gi akaknaba numit habse laitana koi banja duki mati khongjang kanjal lagani haibagi kaino ju phongdok le masi oja yam singna hajaraga di koi kendra taret ki oiba lambi ni hajaba tare oja se khoi se kasamthong kendra nauria pakhang lakpa kendra wangkoi kendra mayangfan kendra hianglom kendra gi mate ma yauri wobagai kendra kakching kendra chali ba sigi lambi jida afaba lambi haba matek se karimata yaudre yam seng hajaba tar ga di wobagai
Wabagai Dennis, Akogi, Mayang Fan Kiandra, Ani Lona Bagi Tong, Hajabatari, Sigi, Matixima, Maya the Polhonama, di Lacy, Matixima, Maritan, no idea, Yama, no Target, Quick, Amazing Tong, Lander Podadi, Kogi, Hyang Tang Tong, Adagi, Sidagi, Lavatam, the Harango Tong, Pishum Swan, Yorokomatam, Hyang Tang Sida, Lambiji, Lokotpaya, Lambiji, Amata Yog, Madam Dimasi, Nutigi. Sim ilon oiriba khoi kaithen ka bi ima ben sing amadi anaba pukhatpa matamda aduki matik khudong thiningai ore me lambi da lokhot pa yaba lambi je aduki matik leitre ngarang na handa su yamna ikan ngai oiba khoi samurok da koila ayuki pung 8 tara da tharamba numidang wairong gi pung 5 mankhai da kaire haibagi khoi khabar da su yamna yaugi masi maduda work pai biri ba tikada oigera minister oigera yam tina ikan ngai ne hajaba tari ozako masi sembi dre yam taseng haiba tar gadi mai lambi je mate polhon kha melamba akut atong na level manada ba kaire jaga kha melamba tokhiba lambi haib je oza yamna maru oi hajaning bada hajamba tari oza masi gi mosi kari mo thambini oza khogi election me adati koila di soi thage di hairani election yautringai gi di koila thadawi culture amju koi manipur yam singna chatnari oza masi gi matana kari mo thambini lambi sem dabagi koi kiandra tare se ongtang don manaba manada punjan biraga sem da kyamuk yamna kaiba leibana haibo jam tang thambiro Rakesh na ngang mo dito adum ba kana answer mayam lo yaurabani ko lambi thonggi ji tasengna yam toina haiba bok da tanjal maramdi miyoibagi kana civilization chakhatpa aduga hojik lariba kagi 21st century gi information age da ju mau leraga ju state communication habisi amaru oiba haiba tare bakhala transport ki land communication air communication ko samai ton electronic communication gi kana mayam sida loi yumpham oirakadui ni haibani da ado manipur gumba periphery da barat ki laiba kana state amada di transportation si road communication si na koi dagi oi bai thaudang puri ba port ama khangni ko hari port asi da thawoina nakoi gi ID akano ni paching da akano adum singnara bani thawoina loibak hiram khudi makta simadi phai haningai leitabagi phimam amada laksilak ba ko adar masi government na atraga mari lenaba kano singna haido leader singna ko kendra tari ki leader singna ga hari mayam singado mogi daitani haibani da asengna aduga mayai lambi hari ba kano se port si am maru da maming itchep se maru port ni mayai central haibani aduna leidiba manipur valley ji gi mayai ta lambi asengba haibani ko adugi hari mayai gi posak asina nakan da masi gi impression mayam ma leiduini nakan gi lambi thong kan mayam ma lakadui bani aduna hari port si yam fazana leihan gadongni haibasi masida thai da gi achauba kan masi gi kan ma role ma loro lapani hoji hai gi dana ye ki kari gi nomi kari gi mayam loktak kari te pat gi kari farm to adu tik lakre aduna hoji ki literature gi tam da bo yoksal le adana mabu phatta bai chang da mayai lambi mu pate ga na hai bo literature bo yoksal la bani mai bo phatta bai chang da kan mayai lambi ka samane ga na to ai da theng nai ko mai to da masidi pura hell hai batare norok ki lambi ama gi oirabani maramdi kano je akoi da wahai oina kano akoi gi vocabulary yaukshil ka mai lambi ji hayang wai bu sum hayo go do wa leidana sai gi kano da mai teling je mana de ga na hai pa kan leidana so sinara asta vocabulary ne tra phrase oira kan akoi wangang gi masaka oira pa do hayang wai bu mai lambi ji ne ko la sara bu tum da kamau phata ba mi natraga kamong ta da mi je akoi gi mayai lambi ma li ga in tor aduma leho go do phim bulak sel e bani kayam sigi kanu sigi kanu phim si yausel aba posida kanu ni akoi na mari le na authority sing attention pi de ba se tawgyong tawbani aduna hirang puding makta ada communication khang di ama khang de phurup sing gi marak ta le na ba mari khang de aduga akoi gi leje report mayam sing asidi authority ki ma ke de gi di kamwa sung lo do gi mong hu la e ko sia aduna praja gi ma ke de gi hori ba khara ga hena kan honing nan wanung phaidana ga thingjen kosan badi kara adum ai hograbani hosi deadline pire aduna thingadawni kadaluni masidi da anaba pukale ko masa wai sangdaba pukale asigi jaking da adum lambi da loibagi phim da leire ko adagi masa gi kano kitang lengmo ot pa yada bi ambulance da la abado bugdai ambulance ki kano du sai gi even kana gom da sagon tongbagi kano ji sagon tongji nuai nuai te khangbi ninga ga di mai lambi da tang cycle tong chatpi wa hai yauri ni dana adada sagon tong bai ka kano jo cycle tong ga mai lambi thau kana khangni ga hai ni leidana aduna
aduna mayai lambi da thawru basi ngasai kangla pa yor kan da jo adum haira thawi hai ji kai gino hai kan mayai lambi da cycle gi mamai na tra ka gari masa gi mamai sum hai gi bagi habit nung ti thawra poduna kaisam pa ki ana ma du yor ba adum yu ma bu dong na hai bagi wakhan mu lak sal le ga hai ji sim phagi na ti adum aseng bo oi rabani ko sigi kanu se aduna yaraga di masi kan kuimalle ko nganga ise khudakta phata bagi wanati yam kuimalle mayai lambi ki aphiyum yam sok sin base aduna masi praja miyam dagi laiba kan se asumani asengmani ko aduna hiram khuding sector khuding makta masina economy gi da the education ngang mai roi sing da ana ki health sector da kari da masina achoba transportation gi kari da pi bani na masidi miyam kholau ji khare hen mayam support to mina jena thamge ko yam ta chiri wada yam chumbo wafam ne la silambi siam draga di ana bu khala ko da lambi da aswai ngam thon yo thok thok tholak ba je mayam ju hen khangna ro wafam juni togoli irang ase mayam ju hen saruk ya bi ha juni ozai sai thambi je ta chiri wada jagi chilaba matam kya ka thubi don ngasi morning analysis asi bu pum pham gi tamak ta jabu haningai leitana ko studio ma ke gi ta chiri amadi notice window gi morning analysis meng tabi ro meng pum no po roi boina amuka na rakho thodam ko ran khurum jari Nurse Singidamak Achoba opportunity ama Buduna Lakchari Madudi Hauzik Malaysia na Indian Nurse Singi Oiba Kudong Chaba Pinabagidamak Midiang Changlakli Vase Nursing Loidaba Chahi Humdagi Tadana Experience Laidaba Miyoi Singna Kudong Chaba Asi Lobiho Kudong Chaba Adudi Thagi Oiva Salary 1 lakh Overtime Incentive Free Accommodation Ticketing Amasung Long Term Visa Asina Chingba Kudong Chaba Sing Asi Fangbigani Akupamarol Gidamak Makada Pizza River 7005273217 Natraga 7005063196 ta contact Tobiro Natraga Aikogi Office Northeast Window TV Building Hata New Chakun Rota Lengsen Birau Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Class 12 amasung graduate loiraba mahiro singidamakta Germany da hospital program tamba yabagi kudong chaba pisari hairiba program sing adudi ahanbada accountancy hairiba stream asida tamnabagidamakta commerce background leibaga loinana 60% fangba oigedabani anisubada hotel management hairiba stream asida tamnabagidamakta any stream da 50% fangba oigedabani ahum subada electronic engineering hairiba stream asida tamnabagidamakta physics chemistry maths background leibaga loinana 60% fangba oigedabani mari subada mechatronic engineering hairiba stream asida tamnabagidamakta physics chemistry maths background leibaga loinana 60% fangba oigedabani manga subada construction engineering hairiba stream asida tamnabagidamakta physics chemistry maths background leibaga loinana 60% fangba oigedabani taruk subada automatic mechatronic engineering hairiba stream asida tamnabagidamakta physics chemistry maths background leibaga loinana 60% fangba oigedabani taret subada electrical engineering hairiba stream asida tamnabagidamakta physics chemistry maths background leibaga loinana 60% fangba oigedabani nipan subada medical technician radiology assistant MTRA tamnabagidamakta any stream da 50% fangba oigedabani mapan subada medical assistant amasung tara subada nursing hairiba sing asi tamnabagidamakta 12 natraga graduate loiraba singna apply toba yagani loinana hairiba program sing asi tamba mahiroi singna thagi oiva stipend listing 100 dagina 1 lakh phawba chahi ahum phangani loinana 100% job guarantee in Germany da oigani loinana
100% education loan su support tawjagani akupa marol gidamak 7005 063196 ta contact tawbiru Hakchang phana thamge hairabadi इरमदा मसिमक्तदा लैबा ख्वाइदगी फरबा हॉस्पिटल सिंगी मनुंगदा अमा ओइरिबा बबिना हॉस्पिटल लैजरी मफम असिदा थाजबा यारबा अमदी सेल यामना चंगदना स्पेशलिटी कुनहेनबदा अना लायेंगबगी खुदोंचाबा पिजरी पेडियाट्रिक्स कार्डियोलॉजी कॉस्मेटिक सर्जरी अमदी स्पेशलिटी मखल मखा कयादा अखोइगी स्पेशलिस्ट सिंगना मरिक चुमना थवाई हक्चांग याउना लायेंगजरी अदुना स्टेट वांगमदा अमु करिगी चटलुगनी अखोइगी मणिपुरदसु होगिक्ति अवांगबा थाकी हेल्थ केयर फंगलबदा मतम मांगन बिरगनु सेल हेन तिंगन बिरगनु अखोइगी स्पेशलिस्ट सिंगदगी मालेमगी अफबा थाकी लायेंग पताप युमफम ओइबा सर्विस लोबियु बबिना हॉस्पिटल where hope meets compassion अकुपा मरोल की दमक बबिना हॉस्पिटल सजीवा जेल रोड खाबई सोई इम्फाल ईस्ट लेंगसिन बिरउ नत्रगा अखोइगी फोन नंबर 6909390666 ता कॉल तौबिरउ Welcome to Uttaranchal.